Marisuba Credit Linkers ki loan gi sanpham sing ngasi Chief Minister Nongthombam Biren Singh na yanthokre ngasi CM Secretary ta pangthokpa miyam gi nimit ka mari lenena Chief Minister na loan gi sanpham sipatu yanthokibani Malim gi COVID-19 positive oiba missing crore taret lakh nifuma pan listing kunma thoiga chani marfuni pan sukre laina asina maram oiduna laikhidaba masingna lakh tara taruk listing humphuma thoiga satret marfuma pan sukre India ki oina hauzik phawada positive oiba miyoi lakh marifitara mapan listing yankhai taruka chamnga yankhai taret sukre amadi laikan nabang amdana COVID-19 na maram oiduna laikhidabana miyoi lakh ama listing nifumari ga chamri yankhai mathoi sukre COVID-19 ga saitheng phanglaba lamdam asida government amadi miyam khamthengna ware haiba miyamna khangnaraba wafamni talak asida passenger puduna service tawriba gari makhal khudingmakna gari bhara khanghen henduna lairaba miyamna ki phongna sagul tawba yaure hiram asigi matangda wangjing lamding bazar fauduna cheliba lanai gari singi mathakta Lamding Educated Welfare Association Lewa Lamding Thaubal District na club amadi organization kaya ga kushamnana akan ba mityeng changlagani hairi DIG Kunithoy Suba Sector Assam Rifles amadi Commandant Nifumadi Suba Assam Rifles aniga Tamenglong District ki manungda leiba Children Home ahumgi angang singa unabagi thorum ama pangthokre Assam Rifles ki maikadegi COVID-19 gi waraba matam asida home da leiriba angang singbu ngahak awa pothana ba pandamda sinbani hairi UN Secretary General Antonio Guterres na enak khunba laibak singna sotharaba laibak singna COVID vaccine leibada mateng pangbi haina appeal tawrakle mahakna makataraduna masa gi lamgi vaccine puthokpa khaktana virus ase lanthengna bangamloi aikhoi amana amabu mateng pangnafam thok I hairi